ngase phongkiba tungan tungan manipuri se phongsinga masum thokiba thodo wathoksingdagi maroibi ipausing myamda thamjagi ahanbada sanalaiba pauksi digi loko saraga MSRC na foreigner detention center yengsinkhre conviction matam helaba foreign prisoner kuntra kaisum sangda leiramle Manipur Human Rights Commission MSRC gi chairperson Justice UB Sana lusum mit kangbo mana sajwa jail da hangliba foreigner detention center masum sajwa jail gi phibam yengsinkhre Sajwa jail the conviction ki matam helaba foreign prisoner kuntra rom hauju phawa order phangdi haidun jail adumak thamlamba thengna bala chairperson UB Sha mai hongna sakre ngase pung tara mathui tabadi ki hauraga satakhiba yengsin khongsada duda MSRC ki member kangjam khogendra masum law officer warepam Basant Kumar saruyakhi Permission saruk yaduna satakhiba yengsin khongsat aduda sajwa jail gi kha thangba block ta hangliba foreigner detention center ahan poina sangki maduna nupa humdraga manga nupi kunga mari amasum angang taruk yauna puna foreign detainee samaga manga leiramba thingnarakhi jailer na phongdoropagi matung ina makoi ayam sayisagi January thada pharaklaba matung center asida puroktuna thamlakhibani haidi makoi na lairiba center singa dura sangnu yengsilubada Detainee sing adu apikpa kamada makoi kunga terelom puna leisilamba amadi phak amamamna tharaga hiphalamana singba makoi bu thamlamliba mawng aduda chairperson na nuwaitaba phongdokhi makoi da piriba asa tha amadi makoi gi phangphom thokpa haksing chapchana phanglibra haibana singba wafam sing jailer aduda takhatunangki tungna nupi sing lairiba detention center aduda sangnaga amuk yengsinki madura su detainee sing adu apikpa ka amamamda masing yamlaba detainee sing phakta tharaga hiphanduna thamlamba nupi detainee sing gi marakta mirolbi nupi ani yoromba thengnarakhi mirolbi nupi ani dugi matik saba layang amadi hidak langthakna singba pbd haina phongdorakpadagi athubada gynecologist kauduna makoi bu ningthina checkup tawbina bigi wafam jail gi authority na khanglapki masida sunatana nupi gi detention center sigi oiba tokhaiba caretaker amata thamlamda ba sinasu UB Shana noaitaba phongdoramki detention center si yengsilamlaba matung sajwa jail gi main block sangduna mapam asida lairiba inmate singi phibam yengsinki ahan boina jail asida lairiba sector amada sangnu yengsilubada sector adu khakta foreign national Myanmari prisoner kuntra leram thenaki magoi singasi mari leinaba document amata yaudana Myanmari India ki ngangkhoi lan sangsilakpagi dama foreigner eki makhada fogatkhibanairi magoi singasi ayamana Myanmar gi sagang region dagi ni sohari makoi gi conviction gi matam si sumnatagi thatro kaktane dubu makoi ayamana conviction gi matam hendona jail si sahi amadagi tha ani phaw leiraklabana miyoi singak tohiri asiguma phiba mamada conviction gi matam helaba inmate singasi thadoknaba order phangdi haiduna jail adumak thamlamba thengnaba sidasu chairperson na yaningba phungdokhi loinana athuba matamda mari leinaba authority na pawpiduna makoibu deportation tawnaba natragana detention center do oina hangdoknaba athuba matamna honafam thoi haina su jail asigi authority da phongdolamki center asida leiramba winpo kauba Myanmar gi sagang region gi prisoner amana permission da phongdoropagi matungina ma amasum ma ka loinaba miyoi khra si Myanmar military junta na lenga paikibagi irang adu laktringa gi mamang kumja english ngani ga taragani pandigi Mizoram na sangshindun leirakhibani masigi matung Suchampur laktuna phi sabagi thabak tarakhi tungna ma amadi atopa miyoi singadu sahi sigi January 13 police na faraba matung kaisam asida thamlakhibani hari sector asidagi tholakpagi lambi de jail gi superintendent SK Badrikaga MSRC gi UB Shana lusing mamit kang boduga thengnadun warisanaki madura conviction gi matam helaba inmate kayamarum jail adumak thamjilamba inmate natragana detainee kuntrarum leiba ka amamamda toilet ani khaktamak thamlamba sana thanaba madi hidak langthak ningthina phangandabana singba miyoibigi phangpham tokpa haksing phangalamdaba sigi matangda nungaitapu wafung kayamarum phongdokhi madur ASP gi mekedi hiram sing asida athubada miyeng sangduna logi matung ina pakhat pyaba thabak sing pakhalagani loina conviction gi matam helaba foreigner sing asisu kaisum sangda thambigi motta detention center oina hangdungna bohonaragani hanesu phongdorakhi Sajiwa Central Jail gi phibam yengsilamlaba tungda MSRC gi team asina jail gi superintendent gi loinana Imphal Central Jail laktuna am yengsinki jail asida su under trial prisoners foreigner taragani thoi convicts foreigner kuntraga tere yauna punami yoi maudragani palera mathenaki magoi singa sigi manungna thatar lom tamak ngai dibi angang phau yormki makoi gi mama mapa singa du kaisum sangda leibidi gi angang singa du bu sanabina leitabana maram oraga makhoichu kaisum sanga duna laikhibane adomainama jail asida leiramliba inmate ayamba
NDNPS Act haibati drug mari lenaba case in the senaba miyoi oiramba thengnabada Justice UB Shanasu nunangma phongdokhi ningsing yabade Manipur gi jail leiriba Myanmar gi national singasi Haujuki irang sina maram oiraga Manipur gi jail thambibigi mutta Mizoram gi jail oina thambibana amadi conviction gi matam loiraba miyoi singbu thadokpinaba miyat mol kaubi Myanmar gi activist aman human right commission wakalaki wakat asigi matung ina commission asina hearing satharaba matung hokibe April kunganipana order ama thoktuna conviction gi matam loiraba miyoi singa sipu Myanmar deport tawna khotnagadabani haina lengak ta khan khraba matung asigi makhata boina yengsin khongsat asi sakhipne soide makasa tarak poina to popomuna Wangkai High School lengan relief camp on the pikre Mahairoi sing sayolamigi manungda numit humni degi hena class tawdre Manipur gi irang asida lanjenari bising sangjapam pinaba relief camp hangmana maram oiraga model school ama oiriba Wangkai High School gi class 11 faw gi Mahairoi sing sayolamar ahumlakti gi hena school kahandre Manipur gi irang sina maram oiraga Mahairoi sing tha aniro mahitama phangludraba matungda Manipur lengan haukipa July 5 degi class 1 degi 8 faw school kaba hongnaba order thoki order adugi matungina Haukiba July 5 state asigi lenga kema simlanai school sinda class 8 fawa school hangba honaki school hangba horakpada hanana lenga ki school sinda relief camp hangba yauraba su mairoi masing yamna school ka da mana mara moiraga thoina kudong sa da mayona kide school ka ba hawon ki pasayola mani ki matungna gide mairoi sing mauksagu mapung fan school ka ba horaktuna class sandabagi kudong sa da tapna mayona ba horaki masigi matuna Manipur lenga August 10 dagi class 10 fawa class maka satana ba order amas thorki masina maram oiraga relief camp hangduna lebi school singi mahiroi sing mai tamana sauna kudong sa da ba mayona ba helaki Wangkai High School asi Manipur lenga na pakalakpa akanaba thawrang ama oiriba school foganan si mission gi anisba fees ki school kumpu khanbada yawibani lenga ki school sita Manipur lenga na akhamba miyeng thamduna honarakpana Wangkai High School asi so hokibe sei khara sida singthaninga oiba mongda performance fogalakpadi miyamna khwaidi pamnaba lenga ki school singi manungda amoire school asidagi phangbo report amagi matungina hauji Wangkai High School da class 1 dagi 10 fawbada hanadagi leijaba mahiroi lising amaga humpuga tre namasum nauna admission torapa lanjenarakpa mahiroi nifugo nithoi puna lising amaga sangbo samaga mapan tamli masigi manungda class 1 apun mahiroi nifugo tre class 2 da samaga kuntraga nipan class 3 da humdraga mapan class 4 da samaga tre class 5 da samaga ma class 6 da samaga taraga mapan class 7 da samaga kunga manga class 8 da samaga humfuga madi class 9 da samaga kunga truk amasum class 10 da apun mahiroi humfuga mathoi madi nauna enroll torapa lanjenarakpa mahiroi nifuga nithu leiri school asida hangniba relief camp asida hauzik puna inmate samaga yankhai rum leiri inmate sing asina hauzik school sigi hana primary gi thakai bati class 5 faw gi oiramba apunba classroom tare amasum oja singi room ama puna room nipan kansin leiri masina maram oiraga classroom sanadabadi school sigi oina class 1 gi 7 faw gi mahiroi sayolamada numit humni khakti gi hen school ka handre class 1 2 3 amasum 6 na sayolamada leba pukpa sagol san amasum thangjada class 4 5 amasum 7 faw gi mahiroi singa ningthokwa ba himsakisa amasum iraida ka han bhaina khaidona duna mai tambi re hari Hiramasiga mari lena school asigi headmistress Ranjita Devi Rajkumari na pauksi sida haki Manipur thokli birang sina maram moiraga matam sana mahiroi sing mai tam phangdana leiraklaba matung lenga school ka ba hona order thokthuna mahiroi sing mahoksagum school hangbi hanba sigidam lenga ko thakali mahiroi sing yoine su khwaidi afaba khongtha mani thokli birang sina mayu mai kai mai thakibadigi laifam leitraba miyoi sing sangjapam pinabi school sidasu relief camp hangduna leiri relief camp asina hauji school asigi room nipan kancinduna leiri lenga asina relief camp leiriba awaba taraba miyoi sing asigi mafam saba mada lehanbiragadi school asida room matik sada bigi thengnari kodong sada basi khara makai ko onwa ngamani school asida hauji class 7 faw gi mairoi sing noma karaga noma lepliba school authority gi aning apamada hektama taukshin manati school asigi makai digi matak thongba authority da I paw mapung phana khanglaba matungda chalaibani noma karaga noma lepa haibisi mairoi sing mai tamana kudong sa da mai unabara maram moiraga hiram asida sulenga na miyeng sangbiduna lambi ama sembiragadi mairoi sing mapung phana mai tamhan mangamani amaramda class 9 gi 12 faw bu nauna hangbi ayaba pibi order aduda relief camp hangni bi school sing ni konsindi hairagisu mahiroi singi mama mapa singi makedi asoba pressure lakpadigi class tawkhibani loidana hauji class 7 phawgi mahiroi singsu nongma karaga nongma lefaliba asisu mama mapa singa sang 9 class tawbinaba akan ba pressure laklibani
angangsinggi mama mapana wariba aduga sap manan oja singsu waribani mairoi singsu sawaningde maramaduna mairoi singi academic career mangdana ba sinbegi yamna muk tangai fadaba amadi leidi hainasu mangna makhatana phongdoraki amaromdana mama masa hatpada sienaba miyeni zela thajinkhre angom sanbi amasum masanupi menaka mama masa hatpada sienaba miyeni sahi taragomdoi helabagi tungda judicial magistrate first class Imphal West na numit taraga mangani zela thajinkhre zela thajinkhra miyeni adudi phayeng nungaba lekaidigi angom angawjaw sai humpu amasum phayeng singkhunawdagi laisombam tarponjaw sai ni phuni makhoi ani haukiba August taraga mapana masa masagi mayumdagi police na forkhibani phagalaba tungna police custody thamdana wangpong sa tharaba matungda Imphal West ki JMIC ki court puthokhibaga loina judicial custody remand pikhibani panma yabde lamsang police station ki manung sanma phayeng singkhunawdagi angom ongbi sanbi sai kuntragani panama suma ki masanupi ahal meneka sai taraga taro haukiba sai english ngani taragi January taraga ni thoya masum taraga homdoi gi lona ba hingda makhogi yumdagi fakraba matungda patapum thraba makhogi asibak sangsing english ngani taragi January kun go homdoida phayeng singkhunogi nongpokta leiba selflabuk-tagi phangkhibani Manipur asabu watu oikhiben nupi mama masabu ahingda yumdong pok oina leiba mayumdagi fadana pukhibaga loinana matamdura yumdura leiba angangsingda makhoi pukhibadu mingonda haidoklabadi hatkani haina ki halamkhibani soide makasa tharak poina hoyelan pawrge to pamaroiba pawkhrana miyamna khawrana ngairakhiba assembly gi mifam laigi soidana ba mawngna nongmakhak phamlagani Amaramdan asuk luraba tanfam sida session nomakak phamgani haibisi sumde oibobi Amit Shah Manipur ka heloi haidibisi parliament karigi haikidapano keranjit Amaramdan nomakaktamak pangthokadoriba mifamasi lebak miyamgi nati beden gilenga kanabani ozoi Amaramdan Manipur gi miyamda laknaba mifamni Dr. Emner Amaramdan Manipur lenga na thoklibi irang sinna sungde manada hapti uthorakpani Dr. Luwang Amaramdan layang na matam sana khonghawdabani Biren Amaramdana legislature singi masin fosinana bapangada mifamni ex minister ama sai lising henbigi puwari ga sagonaragi ba Manipur gi apun mangam khaidigi masi ana maphlaga tongan administration lawgani haiduna taliba kuki jaw furuki lamhen tuhen mamasum India amani Manipur lenga ka su tawnaragri ba militant singna me ahum digi mitei de onsin duna satharagri ba tamthiraba lan mayuk naraba Manipur gi miyam maru oina tampaki district mangangi lan nanglaba miyoi singna Manipur Legislative Assembly ki akhanaba mifam ama phamduna lana se lefanbaga loinana Manipur gi ngamkhai kaidana bu warep launana ba akanba khongjang sing sangsin khawrang na ngairaglaba matungda Governor Anisha Uike na thasigi kunga mathuri samantoraga thasigi kunga mapangi ayuk pung 13 digi phamgodoriba 12 suba Manipur Legislative Assembly ki mari suba mifam supnagi laigi soidana ba thadokpagi mawong dauna nomakhaktang phamdana bu warep nakre Governor na mifamasi samantorba matuna Manipur Legislative Assembly ki secretary na thasigi kunga mangada thokiba notification amagi matungina mifamasi da leigadaba business singi matam lepthoknabagi Business Advisory Committee BAC ki mifamasi committee sigi chairman chu oiriba speaker Tej Chakrabatagi chamber da pangtokre BAC ki mifamna khanaraba matuna 32 suba assembly sigi mifamasi supnatagi thasigi kunga mapanda nomukhaktangi oina phamlagani haina warepnakre aduga mifamasi da the business in obituary reference presentation of committee reports so atwa business in organi haina BAC gi mifamna lepnaraba matung assembly gi secretary na sitting asigi provisional calendar among asi official oina thokre BAC is the member oidi bising minister and Beren minister awamu niumai TS Basanta Kumar MLA Okram Ibobi Muhammad Abdul Nasir Masum and Kashini panmaya bani Manipur lenga na session asigidama cabinet na warep anirak laukibani governor no samon tokraba matung no mifam na leigadaba business singi matam laptop na bugidama ngasi phanghiba BAC ki mifam na lepna bugi matungina session asi thasigi kunga mapan no makhaktamak phamlagani herakpadagi Manipur Legislative Assembly asigi keraghanna members sing oirambadagi mathakta minister phaw oiramkhibasingna tongan mafum kya pauksi ista phungdoknarakli asuklu raba tanpham sida session no makhak phamgani haibisi sumde oibobi Amit Shah na Manipur ka heloi hairibisi parliament karigi haikidabano keranjit thasagi kunga mapan na pangthokadoriba 12 suba Manipur Legislative Assembly ki mari suba mifamgidama ngasi pangthokiba Business Advisory Committee ki mifamna sarugyakiba Congress Legislature Party ki leader Okram Ibobina Manipur gi asuk luraba tanpham asibu khanagadaba assembly mifam no makhak phamgani haibisi sumde haina permission phungdokre
Amaramna Congress ki deputy CLP leader Kiranjana su Home Minister Amit Shah na phibam amatada Manipur kaihalo harak libis handak pangtokiba parliament mifamda opposition gi mekedi no confidence motion thangalakpagi pakhum pibada karigidamak haikidabano hairaduna karigumba parliament mahangna hairamlagadi wafamasi asumbani haina logani kokina ama haiba miteidana Manipur kaihaloi haina media da haibasi toklasi Home Minister gi wafamasi ayibasi rule oina pamla haike Congress bona pangtokiba pawgi mifam o ibo binhai assembly mifam ko wahai constitution gi makhadane September thagi ani gi mamang mifam phamhaudrabadi assembly cross talksinduna constitutional crisis lakhani amaramna Manipur gi asu luraba tanam sida assembly mifam pangtoktuna khanagada basing khanaroi dori thasigi tarakun mapan no mifam phamba haibasi maming te goina phamani mifam sidi laikhidraba house gi member oirambasing awaba phongdokgi mifamne amasung wafamasi aikoina Thengnajarakpa experience ta BAC gi member am oina haijabni hanak tha ahum hena thulak bi irang si Manipura amukta thokidri hauju phawbra numai kapna beletri maram isna punama si khanana ba numit manga ni di phamsi haijabni opposition gi di members manga khatani adubu Manipur gi miyamna khangningadaba amadi taningadaba tanja oibi gi mathakta ohang pakhum chathaduna Manipur gi kanagadaba gore blauksi haijabni nomo khaktang phamba haibisi constitutional crisis thoktana bo oinambadi yai dubo mifamasi miyamna su pamroi ahak isagi oina su pamde ki pawgi mifamasi da saruk yaki bo congress ki deputy leader Kiranjana makhatana hai state forcing thajinduna sayolam da lana solution be yai haibisi chief minister da hai duna lakne mitai di khulai pai dabani na karamna khulai pai bisinga thengna gani koki MLA tara asi KPA ani independence ama amasum BJP gi tareni masida minister ani yauri bane makoina tongwan ba lengak pium sum chief secretary piu thauna phana prime minister amasum home minister ahi bisirol phawo pisalaga matawkramna Manipur kanma ngamgadori banangke Manipur thugaina ba demand torako minister phawo lakhokpa ngamdraga karamna Manipur kangani thawong asidi Manipur kanma ngamroi aikhoi su yamna kuina ngaire Miyam amasum ima ibel sinasu MLA yangkhaina thawai kanbiu Manipur kanbiu haituna laklibani aikhoida board piduna kalaklibisi miyam amasum Manipur kanabani moibung khongduna thirakpada aikhoi kai board chiamna wana karakpani score toraga MLA ni haina satpada ikaire aikhoi mangadi khut prok thekla khangle aikhoina congress ku lusing busing tanargi India gi president phawo unare Wakholon manaba party tara punchilaka prime minister unanaba numit taragani thuiningai ki adu unabagi tanja pirakide central force ki personal lising yang hage taruna Manipur ngalaga makhoigi mamamakta mi hale yumai tharabasi yengduna leire lenga sina karisu haijaba ngamdabasi makhoi yaun irang thoknaba sinbane haki miyam amasum CSO singna parliament ki nungju mifam satharingai da Manipur gi assembly mifam phamduna Manipur kana bogore lauraga thananaba kyara haikrabasu takidabani koko mina sinduna miyoi lakya gi khongsa salaba matungna pangthupa mi phamna ware laudun assembly phamu haikibusu tadre Amit Shah lakani haibusu laktre masugi mohta media da Manipur kaheloi haibedigi hena haidre ngarang nahan chief minister kauduna salui CSO singasu unai koki singasu unai koki dana ama haiba aikoi dana ama haiba Amit Shah gi wangang singnani oire haina su mahangna union home minister bu moral sikhi amarom dana Noma kaktamak pangto ko dari mifamasi laibak miyam ginate biren gilenga kanabani ozoi hauzuk lairiba Manipur legislative assembly gi mari subu mifam thasagi kunga mapana noma kaktamak phangani hairak libisi Manipur miyam gi mifam nate lenga sibulu singliba biren gilenga kanabagi phamane short notice piduna phamge hairasu rules of procedure and conduct of business rule 5 ki proviso matungina aten session ko ge adu bhanda ke sidi irang singsi matana khanara ko da lenga sigi masak thigi da ba oigadobuna yariba makai no maktam mamni tigi oina phamdana bo honara pani haina Manipur gi veterans politician amas oriba house asigi member kera khana oirambagi mathakta law minister phabo oiram kiba okram join phongdorakli amaramdana Manipur gi miyam da laknaba mi phamni Dr. Emnar Pangto ko dari mifam asigi matangna Communist Party of India Manipur gi maru oibu lusing ba amas ori pahana gi minister Dr. Moirang Themnarna mifam asi no mokaktamak phamgani hairak libasi Manipur gi miyam da laknaba mifam ni asiguma mifam ama soidana oirakani haibisi hanandagi su singnaduna lakibani adubo business advisory committee gi mifam pangtoktuna warep laukrabani na huzikti sapsana thoklare thawong simakti Manipur miyam gi khwaidi ki lebak thiba tangkak amani hairakli Amaromdana Manipur lenga na thoklib irang asi nasungde manada hapti uthorakpani Dr. Luwang
थासी की कुंग मपन तरानी सुब मणिपुर लेजिस्लेटिव असेंबली की मरी सुब मिफम नोम खक्तमक फमलगने हेरकपगी मातांगना हौजिंगना जेडीयू मणिपुर स्टेट की वाइस प्रेसिडेंट ओइरिबा हानसु असेंबली की मेंबर क्यारक ओइरमदना तना मिनिस्टर फाव ओइरमलब डॉक्टर निमाइसा लुवांगना फोंदोरकपदा थावोंग असिदी मणिपुर लेंगाना मे अहुमदिगी हौरदुना थोलकलिबि इरांगसिंग असि नसुंगदे मसुंग मनादा हापते हाइबदु उथोरकपनि थोखरिबा थावदोकसिंगि मनुंगसना मियोइसा मग यंखै हेनबगी पुंसि महनख्रबनि युम लिसिंग तरे निपान मै थादोखरबनि रिलीफ कैम्प द मियोइ क्या संगजफम लौदुना लेरिबनि थावदोकसिंग असिगी येंगलगदि अखनब मिफम अमा फाव फामदुना लेबाक मियामना मयोंगनदिबा अवानासिंग तादुना मुन्ना खनगदबनि अदबु उथोरकलिबा थावोंगसिनि मणिपुरगी लेंगाक लेत्रि हाइबगी मोंगनि सोहाइदि अमरमदना लेंगाकना मतम चाना खोंहौदबनि एनबिने असेंबली की मिफमबु नोम खक्तमक फमलगने हेरकलिबा सिद लेबाक मियामना अकनब इरांग थेंगनरिङैदा नाथाइदुनु सिगलग मतम चाना खोंगदबदा खोंहौदना हौजिकता फमदबि याररोय हेरकलबा मतमदता खोंबगी थवोंगना फमगदरिबि मिफमनि लेंगाक पारिबा कांगबुना थबक तहौदे ताकनि मिफमसि खरंगन खना कौदुना मियामना मयुनरिबा अवाबसिंग पुतोक्तुना कुमना खनरगा करि तगदगी हाबिगी वरेब लौननबा होनरमलबदि पुनमक अफब ओइगदबनि हायना समय एसिदगी करक्तुना लेंगाक मिनिस्टर फाव ओइरमलबा निंगथौजम बिरेन फोंदोरकलि अमरमदना लेजिस्लेचर सिंगी मसिन फोसिननबा फमगदबा मिफमनि एक्स मिनिस्टर अमा थासी कुंगमपन तरानिथि सुब मणिपुर लेजिस्लेटिव असेंबली की मरी सुब मिफम नोम खक्तमक फमलगने हेरकलिबासिदि मियामगी डेमोक्रेसी पु वांतुक लेहंदनबा होनरकपने मसुम लेजिस्लेचर सिंगी मसिन फोसिननबा होनरकपा थवोंगने हायना मसक ताथोंनिंगदबा वेटरन्स पॉलिटिशियन एक्स मिनिस्टर अमना पाउसेसिदा फोंदोरकलि मांगना हाय हंदक लुइसिनगिबा पार्लियामेंट मिफमनसु मणिपुर की यूनियन स्टेट मिनिस्टर अमा यावना एमपी अहुमक पार्लियामेंट फावा पोंगहनखिदबनि मरमसिना पांगतोकदरिबा मणिपुर असेंबली की मिफमसिसु नोम खक्तमक फमलगने हेरकलिबसि डेमोक्रेसी की सना कांगलोन थिंगजिननबा होनरकपा थवोंगनि सोहाइदि अमरमदना कुकी खुलदा बॉम्ब पोखाइखरे नोय कापसिलखरे ngasi numiyung mamatong pung amaga minute kullom tarakpada moirang PS ti awang nungsuk lom kilometer taruk lom lapna leiba khoirengta kuki khulgi mapum amada bom ama pokhaikhre bom du hek pokhairbaga mapum aduna nongmai maru mangatru kapi makhol stakhi police dagi phama pawgi matung neri thaudu adura asu open yawgi pawle khidi adubo bom adu matokramna pokhaikibno habigi matangna police ni thizili bom adu mitei khul sing tamna kapna bo hona bra suiduna pokhaikibra natragana bom lang thakna bo hona bra pokhaikibra singnari haidi numai kapthorokiba aduna mara moiduna mitop sing sangsilaktana ba kialakpa mali adu menama security force na sangsinbadagi makhatana numai kablakidre haidi अमरोम नंगरा नुमिदाम पुंग तरा मखाइरम तरा को लमसाम पीएस की मनुंगसन बा सिंगदा मदि कांगसुप लंबी मना की मफुं खरदा कुकी मिलिटेंट्स न कुम धरक तुना मीतगी कुलमदि कुलंगाक नि बिसिंग लैदि बा बंकर तमना नोंमै मरु मंगातुर कापसलकी अदबो कुलंगाक लि बिसिंग मकेदिगिदि हंदुना कापकी हाइदि अमरोम दना लान यावजदब कुकी सिंगसु सरुक यामिनसे One voice, one nation hai ba kholaud sin kuki narco terrorism India pumrigi muthatlasi haina punna lawminasi loinana kuki narco terrorism satharali aran thabak sing sum thokpada lan yaujadab kuki sing sarugya minasi haina RP athawalegi national secretary Maheshwar Thanauzam na phongdokre Mumbai gi Azad Maidan da Maiti support group Mumbai ga Maheshwar Thanauzam go punuk samnaduna Chhatrapati Shivaji Brigade Hindu Yuva Samajik Sangstan World Women's Organization amadi All Mumbai Home Guard na singba loop singi thongmi singna saruk yaduna pangtokiba miyam gi weba mifamda mangna makha taraduna ki tholiba lana sida kuki narco terrorist na satharikliba thabak singa sidi India pumbi gi miyam na wakal tarakpa hore lana sida maitei sina kuki narco terrorist tanthokna ba khonariba sida Maharashtra gi miyam na saruk yaminasi malemda India gi asoba mai purakliba Chandrayaan 3 mission da Susampur gi maitei masa James Laisumong gi mayum मे अहुमगी इरांगदा कुकीसना मै थदोकपिख्रबनि अदुगा माकी इमुंग मनुंगी मियोइसना हौजे रिलीफ कैम्प दा लैरिबनि असिगुम थौदोक क्या सिदा मियामना तुमिना लैसिनबा सुमलय कुकी नर्को टेररिज्म gi mayukta maitei sangsilagliba khongjang asida India pumgi miyamna sarugyaminasi masida kuki furuki miyoisina narco terrorism sangsilagliba lan asida yauksinbagi mahutta makoina satharagliba ararma thabaksing sumthoknaba honabada mateng panghaningi madu natrabadi tungda kuki furuki miyoi khudingmakpu ikai phiruk humlakloi haning laite masida maitei singsu amata oina punsinduna akhoi pandam phangdri phawba hanmaletena sangsinmina haina sumang apel tawkena su pausna makatarakli adu hausi koina di myam pausim matang se lusinjarage mas myam pura no update ngaminasi